Masiga loina loinana nungaiba pau amasu hanna Madinagi maikaidagi laklami madudi Madinagi khwaidagi wangma thak adugi phamadu Muhammad sallallahu alaihi wasallam da piba pamlami Madinada leiba misingna Muhammad sallallahu alaihi wasallam gi wahaisingbu thawai hakchang yauna lausinjaki makoina Muhammad sallallahu alaihi wasallam gi mateng pangani haiduna pung chap yungna lepki mahaki damakta thawai hakchang thadokani mahaki damakta matam khudingmakta lepkani makoina makoigi punchi Muhammad sallallahu alaihi wasallam gi mambigi makhada leiba pamlami noma makoi masel ngangnarami Allahgi Rasul makada wana lei matengi namakta laujari adubu kana amatana tabide asigumo phibam asi bu kayam kuina yengduna leigani makoina waleplami mathang haski matam lakpada aikoi haski damak chatkani Allahgi Rasul bu Madinada laknaba haigani aduga mahapu angamba mateng pangba amadi mahapu ngak senbinaba wasak lugani Hazrat Mus'ab radhiyallahu makada halaklami Muhammad sallallahu alaihi wasallam mangondagi nungaiba pausing asi taba phanglami masi tana atopa mahakna khangingba khudingmak Mus'ab radhiyallahu dagi khangba ngamlami Muharram gi thana lakpada Madina dagi mising yamlaba langphai chatpa kangbu ama thoraklami makoising adugi manungda Musalman chu yaurami aduga Musalman nattabasu yaurami Musalman singi damaktadi Muhammad sallallahu alaihi wasallam unarakpa haiba inba amadi thawai kathokani haibagi wasakani haibasi makhoi yarepani warebasi arotpani masi makhoiga loina rakliba musalman natawa singda khangalamde nabot ki chai trani thoi surakpani kabagi sumangda makhoiga Muhammad sallallahu alaihi wasallam ga unarami mafam aduda khutong chakadaba mafam amada makhoigi warep adu phungdokna basilami ahingi saruk ahum thokpa haukhirami mafam khudingmak pummam mamlami Nil khongba losin kirami kure singchu phajana tum thakirami atopa lamdagi lakpa haji singchu manglan gi warep yarep ta khirami matam asida Madina dagi lakpa musalman sing tuminna hogotlami makoi sing adugi manungda humpudra humdoina nupani aduga nupi ani su yauki tuminna kana amata khangandana makoi mafam adudagi thoraklami makadagi khara tholaklaga akba hairiba mafam adu yaurami mafam adugi jingamagi marumda makhoina Muhammad sallallahu alaihi wasallam ngarami koi dara Muhammad sallallahu alaihi wasallam su mafam aduda yauraklami mahaki chacha kura Abbas ka lakminarami mahagasi Muhammad sallallahu alaihi wasallam gi aron bawa tanaba amasu arami asigumba maruiba watanaba sida Muhammad sallallahu alaihi wasallam na mahapu yahon bapamlami Madina dagi lakpu mi singi wakal karino makhoina tawning libana karino masi khudimak asi khangdoknaba mahakna wa hodoklami khajar kangluki mi sing ekoigi irakta Muhammad sallallahu alaihi wasallam gi tha kadaida leibano haibaduna nakhoina phajana khangi mahapu aikhoina yeknaba singdagi kanduna thamlibani mafam khudingmakta aikhoina yeknaba singa mayokna duna lakli khangbiyo mak asi aikhoigi lamdam asida tekta kaidana leiri yeknaba singdagi mak asi khudong thiba yaba amata leite adubu mahak makhoigi lamdamda adubu mahak nakhoigi lamdamda chatpa pami nakhoiga loinana leiminaba pami nakhoiga yanakhiba warep singbu yarabra mahakpu yeknaba singdagi ngaktokani haiba ngamlabra adu eba tarabadi nakhoina hara horanu pujako aduga karigumba khudong thiba thokpa tarabadi madugi aikhoina dai puba ngamloi aduna karigumba ngamloidaba oiraga na mahak asi mafam asida adum thambiramu mahak mafam asida miyamna ikai khumnei aduga thorakpa yaba khudongthiba khudingmaktagi ngaktuna leiri chacha baski wafam sing phongdokpa loiraba matungda Madina gi mising na harai nahaki wafam sing aikhoina tare Allahgi Rasul nahakchu karigumba wafam khara thambiyu aikhoigi wasak
hanba pamba wahai sing leiragadi haibiyo Muhammad sallallahu alaihi wasallam Quran gi senglabo wahai pareng khara thi tarami aduga hari nakhoina nakhoigi nupi angang bu ngak senba adum haina aibu sungak sen bigadra ai masigi wahang asigi pakhum khaktamak pami bara kauba mi ama madina da lerami maha ma'arur gi macanu pani purup singi khulakpa singi manungda achobo khulakpa amasuni mi khuding magna mahak puja tawi mahakna yamna khantadana mahaki khud tingtholaga Muhammad sallallahu alaihi wasallam gi khud pu pairaga hari hoi napu achumba asiga loinana tharik liba mahak adugi wasaklaga hari basini angam khuding mak ekhoina napu ngak sengani aingondagi nahakna bait lobiyo Allah gi wasaklaga hari basini yegna baga thengnabagi matangdadi mangin thajarage haina leirabani nahaknabu pamlabadi karamba matamda lal thengnaba pami hekta haibiyo lanfamdagi hanna chen ba haibasidi aikhoigi ipa ipudagi hainartraba amani bara agi wafam singasi loisendringeda tihan gi macha nupa abul haisam nahari mahaksu madina gi maming leba mi singi manungda amani hari Allah gi rasul aikhoina yahudi ga mari leine ngasigi bait asigi matungda makhoi aikhoiga leinariba mari asi tatkhrakani karigumba Allah nai yabibadagi mahakna mai paglak laba matungda nahak aikhoi thadok laga nahaki lamdamda amuka hankhei gadra Muhammad sallallahu alaihi wasallam no phet tawraga hari natte nakhoigi e aigi ini nakhoigi izzat aigi izzatni nakhoigi thajaba aigi thajabani nang aigi ni aduga ai nakhoigi ni nakhoina kopi gadaba mioi adu aina su kopi gani nakhoina lal thengnagadaba orabadi lan adu aisu thengnagani nakhoina yasinagadaba adu aiga su yasinagani miyam dona Muhammad sallallahu alaihi wasallam gi maikeda bet kidamak changchin narakpa matamda nupa amana hari mahak asi ubadagi macha nupa Abbas radhiyallahu ni mahakna hari ois amasung khajar ki ichini nausing nakhoina khangbra kari damak bet tawgodori bano khut paina godori bano tabiyo mahaki makhutta bet tawbadi khut paina badi dunia asida leiriba miyoiba khuding makka lal tohan bagumani karigumba la lanthum manglakani khallaba natraga kangupki khulakpa sirakani khallaba matam aduda mahapu thadokani khallabadi hujik thadokhauro kona thadokani khallabadi dunia su phanglaroi aduga sirabo matungi puchida su phanglaroi aduga karigumba lanthum mangkhibada karisu kaide haina khallaba khulakpa singi chiraba tanjada khangbu ngamgani khallaba adu oiba tarbadi mahakpu puraga chalo dunia amasung siraba matungi punsida kanaba phangani apunbagi khonjelda hari hoi lanthum mangkhibada khangba ngamgani khulakpa singbu hat khrabasu khangbu ngamgani aduga Allah gi rasulbu thadokpadi khangbu ngamloi Allah gi rasul aikoina wasakribasing asida lengdana leirabadi aikoi kari phangani Muhammad sallallahu alaihi wasallam hari jannat phangani jannat adu oiba tarabadi nakhoi gi khoting thorau haraubagi khonjelna nilami Muhammad sallallahu alaihi wasallam khoting thoi aduga amamamta oina makhoi khuding magna bait tawki khutpaina ki masigi bait asi baite akba sania gi mingda maming chatki ikhang khangaudana akanba khunjel ama thoki aduga pumchik chiktuna leramba adu phawdok laga chatkhiba arab ki chingmai singda yaikherami